Macha sing Lam Koiba Pukhiba Machin Manao tarukmak ahangba flat Amada Siduna Leiramle. Macha gi sahi tarete gi taraga nitoi phawgi manung leiba angang mari yauna imung amagi miyoi taruk Gujarat ki Amada mi leinadaba apartment amada ngasi ayu anganbada sirga leiramba thengnakhre haina police na phongdokhre. Ahmedabad ki Bataba GTDC locality de imung adugi ahangba apartment amagi manungda sahi nifuga nithoi suraba Amris Patel amasum sahi nifu suraba Gauranga Patel Machin Manao ani asiga makhoigi macha mari gi asi baksang sing adu ngasi ayuk phangki haina Batabar GTDC police station ki inspector DR Gohil na haiki police officer adugi matung ina Patel Machin Manao sing adu city asigi atopa mafam singda lay June 13 makhoigi nupi singda makhoi Lam Koiba ama chatle haina khangalamlaga angang sing aduga loinana makhoigi yum singdagi thadoklaki haina police officer aduna haiki adubu ngang sagol sin numiki numidang phawbada makhoi halaktabadagi makhoigi nupi singna mi leinadaba plate aduda chatki adumoinamak plate adu manungdagi solun silamba thenaki maduda makhoina ehing nongye adu wada police ta chatki miyoi ani aduna angang sing aduda hu yawba chinjak pijakhiramba yai amasu makhoi masamak thauri yanuna sidringai gi mamangda makhoi halam kiba oigani haibisi police na singnei han inspector gohil na haiki police na haksang sing adu miyoi ani dugina drawing room da nupi masa ani sahi mapan surabi kirti amasum sahi taret surabi sinbina sakhumda aduga sahi kuntaragan thu suraba nupa masa ani mayub amasum drubagina tumpham kada phangki makhoi loinamak thauri yalaga leramba thenaki haina police officer aduna haiki mapa ani masa mari ki punna haksang taru ado forensic test ama taunaba thakre hauju makha taba thijinbagi thabak sathari haina police na haiki